थाइना ममांगैदा खुंगंग अमदा कनासु लेजद्रबा हनुबा माइबा अमना मसक मतौ फजरबा बुट पाखंग अमखक मतम सांगना लूना चाना योक्तुना पिजा पिथक तौरई असुमना बुट पाखंग अदो मतम चुप्पगी तुम्बगा चाबगा तौदुना करिगुम्बा अमता सुबा नोंबा तौदना माइबना पिजबसिंग अहाव अथुम कया अदु चादुना नुंगाइना पुंसि लेलमी मरम अदुना बुट पाखंग अदु सुबा नोंबा यामना तनबा ख्वाइदगी हेना पंगबा बुट अमा हाइबदो ओइरमी बुट अदुना माइबा हनुबदा पंथौ हाइना कौरमी नोंमा नोंमा हौखिबना हौजिक्ति माइबा हनुबा अदो हल यामना ओइसिलक्रे सुबा नोंबा ngangsilaktre मरम अना बुट अमति माइबा अनिदो चरा मसिंग खंगदना हेनबा हौरले अहल ओइरबा माइबा अदु चरा हेनमनबदगी ममई थंगदा हगोय कांखत फावबा ngangsilaktre अदुबु बुट पाखंग अदुदी हौजिक फावबा सुबा नोंबा तथोक्तना माइबा अदुगी मनाक्ता असुमक हिप्तुना लेथोई माइबनसु सुरु नोम लुद्रबनिना मखोय अनिमक अयाम मतमदा चरा हेली नोंमदी माइबा हनुबा अदु यामना सावरमी माइबदुना बुट पाखंग अदुबु मनाक्ता कौसिलगा पाखंग फारबा सामुलम सामु पंगलबा नंगा करिमता सुनोमदना फमजा चादुना लेबसे क्याम कुइरे अइना पांगन कलिङैदा नंगबु साउनबा सुनोमदना अहाव अथुम कया पिजखिबगी महै अदुरा ngasi अइना फंगिबसे मतमसिदा चरा हेंदुना खांलिबसे अइना सुनोम लुद्रबदी नंगसु सुनोम लोय हारिबरा अइदी अहल ओइरे सुबा नोंबा ngamdre अदुना चरा हेंदुना सिबा तारे अइना चरा हेंदुना सिबदा सामु मुकल्लबा नंगसु चरा हेंदुना सिरगे हारिबरा है सुनिंगदबा अपंगबु बुट हाइदुना चैरमी बुट मपु हनुबा माइबना साउना चैरकपा अदु ताबदा ngasiदी बुट अदो तसेंगना इकाय नुसियानरमी लोइदना थमोइदा सौनिंगबु फावरमी अदुदगिदी बुट अदुना हनुबा माइबा अदुदा हाइरई पंथौ इबुंगो पंथौना नहान मखै करि सुसुरुनु युमदा असुम लयु इपाना फनबा लोइना सिनगनी हाइबदुदा नचा बुसु असुम लैजबनी पंथौना बुया थंग पीरबदी ngasimak umangda chatuna sel talurage adubu panthau nachadi nahan makai thabo inkhang amata surudabana sel amata leite maram aduna panthauna upai ama tawduna nachada umangda sel tanama chatlingaida chanaba tal taret khakta hauraga yomsin biyu tal taret adu saraga nacha numit kharani langphaida leiruge sel khara hek phangbaga yamna thuna halakke but adugi wa adu tabada maiba aduna यामना नुंगाइरमदे बुट अदु नतना मागिनी हाइबा कनासु लेत्रबनी उमंगदा लम लापना बुट अदुना चथुखिबा अदु पामलमदे अदुना माइबा हनुबना अमु हाइरई नुंसिरबा बुट नंगदी अइगी अमता ngairaba इचानुपानी इपान अहल ओसिलकपदगी सिंहनिंगदुना चैबनी लम लापना चत्रबसु युमदा अदुम सु नोमु अदुदगिदी हनुबा माइबना हाइबा वाफम अदु बुट अदुना याद्रे असुमना माइबा अदुना तल तरेत हौरगा फी अमदा योमसिलगा बुट अदुदा नुसिना पीरे तल मयोम अदु पुरगा बुट अदुसु माइबदा कुइना लेरकलोय तुना हलके हायमलगा उमंगदा सेल तानबा चतख्रे बुट पाखंग अदु मी अमता तादबा लमहांग कया पातुरे कया फाउदुना असुम लाकपना नुइदांग वायरंगी मतमदा चावरबा उमंग अदुगी मनुंगदा लेबा चावरबा लोकलुंग अमगी मनाक्ता फजना निंथिरबा हैरांग लेरांग उचे ओया कयाना थल्लबा लैतिंगलबा अचौबा लैकोल अमदा उरमी निंथिरबा लैकोल अदु उबदा बुट अदुना लैकोल अदुदा ngahak पथारगा तल अदु चारगे अदुगा लोकी सिंग अदु थक्लगा अहिंग अदुमदी लैकोल अदुदा लैरिगे हाइना खलमी लैकोल मनुंगदा लैबा उजाव अमगी मखोंगदा चंगसिनदुना बुट अदु फमलमी अदुगा तल अदु चारगे हाइना खल्लदुना चयोम अदु हांदोलमी तल सिंग अदु येंगलगा बुट अदुना मचिंदा मुरुम मुरुम चोलाई मसिबु अमा चारसिरा अनि चारसिरा अहुम चारसिरा नत्रगा तरेन मुक चारसिरा बुट अदुगी वाही सिंग अदु उमंगी लैकोल अदु लैबा हेलोय मचिमनाव तरेत अदुना तारमी हेलोय तरेत अदुना बुट अदा चारगी हारिबा पोट अदु तलनी हाबदी खंगलमदे मखोय मचिमनाव हेलोय तरेत बु
ꯄꯨꯟꯅ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯣ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯕꯨꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯂꯦꯞꯂꯔꯕꯗꯨꯗ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯈꯨꯠꯂꯩ ꯑꯗꯨꯗ ꯉꯥꯛꯂꯗꯨꯅ ꯇꯜ ꯑꯗꯨ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯣ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯩ ꯁꯛꯍꯦꯟꯕ ꯄꯥꯈꯪ, ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯃꯍꯨꯠꯇ ꯅꯍꯥꯛꯅ ꯆꯥꯅꯤꯡꯕ ꯄꯣꯠ ꯑꯃ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯄꯤꯖꯒꯦ꯫" ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯕꯨꯠ ꯑꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯛꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯥꯔꯣꯏ, ꯅꯈꯣꯏ ꯇꯔꯦꯠꯃꯛ ꯆꯥꯒꯅꯤ, ꯑꯇꯩꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯃꯨꯡꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯃꯨ꯫" ꯑꯗꯨꯗꯒꯤꯗꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯕꯨꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯤꯔꯩꯗꯒꯤ ꯌꯦꯟꯕꯥ ꯑꯆꯧꯕ ꯑꯃ ꯁꯠꯇꯣꯔꯛꯏ꯫ ꯑꯗꯨꯒ ꯕꯨꯠ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯁꯛꯍꯦꯟꯕ ꯄꯥꯈꯪ, ꯁꯦ, ꯌꯦꯟꯕꯥ ꯑꯁꯤ ꯂꯧ꯫ ꯌꯦꯟꯕꯥ ꯑꯁꯤꯗ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯣ ꯍꯥꯏꯕꯒ ꯃꯁꯥꯗ 3ꯂꯛ ꯄꯣꯞ ꯄꯣꯞ ꯐꯨꯔꯕꯗꯤ ꯄꯣꯠ ꯑꯗꯣ ꯈꯨꯗꯛꯇ ꯊꯣꯔꯛꯀꯅꯤ." ꯑꯗꯨꯗꯒꯤ ꯕꯨꯠꯇꯨꯅ ꯌꯦꯟꯕꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯣꯞ ꯄꯣꯞ 3ꯂꯛ ꯊꯥꯔꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯌꯦꯟꯕꯥ ꯑꯗꯨꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯄꯨꯈꯝ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯕꯨꯠ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯕ ꯇꯧꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯏ꯫ ꯑꯗꯨꯒ ꯌꯦꯟꯕꯥ ꯑꯗꯨꯗ ꯑꯃꯨꯛꯀ ꯄꯣꯞ ꯄꯣꯞ 3ꯂꯛ ꯐꯨꯗꯨꯅ ꯐꯛꯁꯥꯡ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯐꯛꯁꯥꯡ ꯑꯗꯨꯗ ꯌꯦꯟꯕꯥ ꯑꯗꯨ ꯀꯣꯜꯂꯒ ꯕꯨꯠ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯕꯨꯠ ꯑꯗꯣ ꯇꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯄ ꯌꯦꯟꯕꯥ ꯑꯃ ꯐꯪꯂꯕꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ, ꯂꯝꯕꯤꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯂꯒꯦ, ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯕꯨꯠ ꯑꯗꯣ ꯎꯃꯪ ꯑꯗꯨꯗꯒꯤ ꯌꯦꯟꯕꯥ ꯑꯗꯨ ꯀꯣꯜꯂꯒ ꯊꯨꯅ ꯌꯥꯡꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯂꯥꯞꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯏꯀꯩ ꯈꯪꯗꯕ ꯂꯝꯍꯥꯡ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯨꯠ ꯑꯗꯨ ꯃꯌꯨꯝ ꯌꯧꯅ ꯍꯟꯈꯤꯅꯕꯒꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨ ꯇꯥꯝꯅ ꯆꯠꯂꯒ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯑꯍꯤꯡꯁꯤꯃ ꯂꯦꯛꯂꯒꯦ, ꯉꯟꯇꯥꯅ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯆꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅꯁꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏ, "ꯍꯦ, ꯂꯝꯕꯤ ꯆꯠꯄ ꯁꯛꯍꯦꯟꯕ ꯕꯨꯠ ꯄꯥꯈꯪ, ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯍꯥꯛꯅ ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯅꯪꯉꯣꯟꯗ ꯄꯤꯖꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕ ꯏꯆꯥꯅꯨꯄꯥ 9 ꯂꯩ꯫ ꯅꯈꯣꯏꯁꯨ ꯅꯪꯒꯨꯝꯅ ꯎꯃꯪꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ." ꯕꯨꯠꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯍꯤꯡꯁꯤꯃ ꯂꯦꯛꯆꯔꯒꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯍꯤꯡꯁꯤꯃꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯌꯦꯟꯕꯥ ꯑꯁꯤꯗꯒꯤ ꯂꯧꯖꯒꯅꯤ." ꯑꯁꯨꯝꯅ ꯕꯨꯠ ꯑꯗꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯂꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯤ 2ꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯃꯨꯛ ꯌꯥꯎꯔꯕ ꯄꯨꯈꯝ 2 ꯈꯨꯗꯛꯇ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯕꯨꯠ ꯑꯗꯨꯅ ꯌꯦꯟꯕꯥꯗꯨꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯝꯃꯤ꯫ ꯌꯦꯟꯕꯥ ꯑꯗꯨ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯊꯧꯗꯣꯛꯇꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯣ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯌꯦꯟꯕꯥꯗꯣ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯌꯦꯟꯕꯥ ꯑꯗꯨ ꯄꯥꯈꯪ ꯑꯗꯨꯗꯒꯤ ꯂꯧꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯕꯨꯠ ꯄꯥꯈꯪꯗꯨꯗ ꯌꯦꯟꯕꯥꯅ ꯊꯣꯛꯍꯟꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯣ ꯍꯥꯎꯅ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯗꯨꯅ ꯄꯥꯈꯪ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯀꯔꯝꯅ ꯄꯥꯈꯪ ꯑꯁꯤꯗꯒꯤ ꯌꯦꯟꯕꯥ ꯑꯗꯨ ꯃꯇꯝ ꯀꯔꯝꯅ ꯂꯧꯍꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯇꯨꯝꯕ ꯍꯤꯞꯄ ꯌꯥꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯇꯥꯟꯖꯥ ꯆꯥꯅꯔꯨꯗꯅ ꯄꯥꯈꯪ ꯑꯗꯨ ꯄꯨꯔꯛꯄ ꯌꯦꯟ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯗ ꯌꯣꯛꯇꯨꯅ ꯊꯝꯖꯕ ꯌꯦꯟꯕꯥ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯑꯍꯤꯡꯗꯨꯗ ꯂꯣꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯌꯦꯟꯕꯥꯗꯨ ꯄꯥꯈꯪꯗꯨꯅ ꯄꯨꯔꯛꯄ ꯌꯦꯟ ꯑꯗꯨꯒ ꯂꯣꯟꯅ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯍꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯆꯠꯆꯔꯒꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯌꯦꯟꯕꯥ ꯑꯗꯨ ꯍꯣꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯆꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯊꯣꯛꯎ ꯍꯥꯏꯔꯤꯃꯈꯩ ꯊꯣꯛꯄ ꯌꯦꯟꯕꯥ ꯐꯪꯂꯕꯅꯤꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯦ꯫ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯏꯕ ꯍꯅꯨꯕ ꯑꯗꯨꯅ ꯈꯧꯔꯥꯡꯅ ꯆꯪꯂꯛꯏ꯫ ꯎꯃꯪꯗ ꯆꯠꯈꯤꯕ ꯃꯆꯥ ꯁꯛꯅꯩ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯑꯗꯣ ꯏꯐꯤꯡ ꯐꯤꯡꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯕꯨꯠ ꯄꯥꯈꯪꯗꯨꯒꯤ ꯃꯈꯨꯠꯇ ꯌꯦꯟꯕꯥ ꯑꯃ ꯄꯥꯏꯔꯒ ꯏꯈꯤ ꯈꯤꯒꯠꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯃꯥꯏꯕ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯉꯔꯥꯡ ꯑꯌꯨꯛ ꯎꯃꯪꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯟ ꯑꯃ ꯀꯣꯜꯂꯒ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯇꯧꯔꯦ? ꯌꯦꯟꯕꯥꯗꯨꯅ ꯀꯅꯥꯗꯒꯤ ꯂꯧꯔꯛꯂꯤꯕ? ꯌꯦꯟꯕꯥꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕ?" ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯈꯨꯝꯂꯛꯏ, "ꯄꯟꯊꯧ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯤ꯫ ꯌꯦꯟꯕꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ." ꯕꯨꯠ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯁꯤꯅ ꯅꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯉꯥꯎꯕꯁꯤꯗꯤ, ꯌꯦꯟꯕꯥ ꯑꯃꯅꯕꯨ ꯃꯤ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯉꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯔꯕ ꯑꯃꯠꯇꯁꯨ ꯂꯩꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯌꯦꯟꯕꯥ ꯑꯗꯣ ꯌꯦꯡꯒꯣꯜꯗ ꯊꯝꯕꯤꯔꯨꯔꯣ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯔꯣ." ꯕꯨꯠꯅ ꯈꯨꯝꯂꯛꯏ, "ꯄꯟꯊꯧ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯄꯨꯔꯛꯂꯤꯕ ꯌꯦꯟꯕꯥ ꯑꯁꯦ ꯑꯆꯝꯕ ꯌꯦꯟꯕꯥ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯅꯆꯥꯅ ꯌꯦꯟꯕꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯎꯠꯆꯒꯦ, ꯌꯦꯡꯕꯤꯌꯨ꯫ ꯄꯟꯊꯧꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯆꯥꯕ ꯐꯣꯂꯥ ꯑꯗꯨ ꯊꯣꯛꯍꯟꯖꯒꯦ, ꯆꯥꯕꯤꯌꯨ ꯄꯟꯊꯧ." ꯕꯨꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯑꯗꯨ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯗꯨꯅ ꯕꯨꯠ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯐꯣꯂꯥꯅꯣꯅꯦ ꯑꯉꯥꯎꯕ? ꯅꯪꯅ ꯉꯥꯡ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯟꯕꯥꯅꯕꯨ ꯐꯣꯂꯥ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯅꯦ? ꯏꯄꯥ ꯐꯣꯂꯥꯒ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯌꯦꯟꯗꯣ ꯌꯦꯡꯒꯣꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯨꯔꯣ." ꯑꯗꯨꯗꯒꯤꯗꯤ ꯕꯨꯠ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯎꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯌꯦꯟꯕꯥ ꯑꯗꯨꯗ ꯁꯠ ꯁꯠ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯂꯥ ꯊꯟꯅ ꯌꯥꯎꯔꯕ ꯂꯥꯂꯥꯇꯣꯟ ꯑꯆꯧꯕ ꯑꯃ ꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯕꯨꯠꯇꯨꯅ ꯑꯃꯨꯛ ꯐꯣꯂꯥ ꯊꯣꯛꯎ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦ꯫ ꯍꯟꯅ ꯍꯟꯅ ꯍꯥꯏꯕꯗꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯔꯕ ꯕꯨꯠ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯌꯦꯟꯕꯥ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯕꯨꯠ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ, "ꯌꯦꯟ ꯁꯤꯕ ꯇꯥꯔꯦ ꯅꯪꯕꯨ ꯑꯉꯥꯎꯕ ꯍꯥꯏꯔꯗꯨꯅ ꯌꯦꯟ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯆꯠꯈ꯭ꯔꯒ ꯌꯦꯡꯈꯣꯜꯗ ꯂꯩꯔꯤꯕ ꯌꯦꯡꯒꯣꯜ ꯑꯗꯨꯗ ꯊꯝꯈ꯭ꯔꯦ꯫ ꯌꯦꯟꯕꯥꯅ ꯊꯣꯛꯎ ꯍꯥꯏꯕ ꯑꯃꯠꯇ ꯊꯣꯛꯎ ꯌꯥꯗ꯭ꯔꯕꯗ ꯕꯨꯠꯇꯨꯅ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ꯫ ꯈꯪꯒꯅꯤ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯂꯛꯅꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯄꯟꯊꯧ, ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯇꯜ 8 ꯈꯛꯇ ꯍꯧꯕꯤꯈꯣ." ꯕꯨꯠꯀꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯅꯤꯡꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯃꯥꯏꯕꯗꯨꯅ ꯇꯜ 8 ꯑꯃꯨꯛ ꯍꯧꯕꯤꯔꯦ꯫ ꯇꯜ 8 ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯕꯨꯠ ꯑꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯩꯀꯣꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯜ ꯃꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯗꯨꯅ ꯉꯔꯥꯡꯒꯤꯒꯨꯝ ꯍꯥꯏꯔꯛꯏ, "ꯑꯃ ꯆꯥꯁꯤꯔ, 2 ꯆꯥꯁꯤꯔ, 3 ꯆꯥꯁꯤꯔ, ꯅꯠꯇ꯭ꯔꯒ 8ꯃꯛ ꯆꯥꯁꯤꯔ?" ꯕꯨꯠꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯇꯔꯦꯠꯇꯣ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯂꯩꯁꯥꯕꯤ 8 ꯑꯗꯨ ꯎꯔꯒ ꯕꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯉꯝꯂꯦ꯫ ꯉꯔꯥꯡ ꯅꯈꯣꯏꯅ ꯄꯤꯕ ꯌꯦꯟꯕꯥ ꯑꯗꯣ ꯌꯨꯝ ꯌꯧꯔꯒ ꯀꯔꯤꯃꯁꯨ ꯊꯣꯛꯎ ꯌꯥꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ 8ꯃꯛ ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯊꯣꯛꯂꯒꯅꯤ." ꯕꯨꯠ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯃꯈꯨꯠꯇꯒꯤ ꯁꯟꯕꯤ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯁꯦ, ꯁꯟꯕꯤ ꯑꯁꯤꯃꯗꯤ ꯃꯊꯤ ꯐꯥꯏꯕꯗ ꯁꯅꯥ ꯉꯥꯛꯇ ꯐꯥꯏꯕꯅꯤ." ꯈꯨꯗꯛ ꯑꯗꯨꯗ ꯁꯟꯕꯤ ꯑꯗꯨ ꯃꯊꯤ ꯐꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯒꯤ ꯃꯊꯤꯗ ꯁꯅꯥ ꯉꯥꯛꯇ ꯐꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯨꯠ ꯑꯗꯨ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯂꯣꯏ 8 ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯟꯕꯤ ꯑꯗꯨ ꯄꯨꯔꯒ ꯉꯔꯥꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯥꯛꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯍꯤꯡ ꯂꯦꯛꯂꯝꯃꯤ꯫
ꯁꯟꯕꯤ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯅ "ꯏꯕꯨꯡꯉꯣ, ꯁꯟꯕꯤ ꯑꯁꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ?" ꯕꯨꯠꯅ ꯈꯨꯝꯃꯤ, "ꯁꯅꯥꯒꯤ ꯃꯊꯤ ꯐꯥꯏꯕ ꯁꯟꯕꯤꯅꯤ." ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯁꯟꯕꯤ ꯑꯗꯣ ꯁꯅꯥꯒꯤ ꯃꯊꯤ ꯐꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯅ ꯁꯟꯕꯤ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯁꯟꯕꯤ ꯑꯗꯨ ꯑꯃ ꯂꯩꯔꯤꯕꯁꯤꯒ ꯁꯅꯥ ꯃꯊꯤ ꯐꯥꯏꯕꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯍꯤꯡꯗ ꯍꯤꯡꯆꯥꯕꯤꯅ ꯁꯟꯕꯤ ꯑꯅꯤꯗꯨꯁꯨ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯅꯣꯛ ꯍꯦꯛ ꯉꯥꯟꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯔꯥꯎꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯕꯤꯗꯨ ꯄꯨꯗꯨꯅ ꯕꯨꯠ ꯑꯗꯨꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯕꯨꯠ ꯑꯗꯨꯅ ꯁꯟꯕꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯏꯕ ꯍꯅꯨꯕ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯟꯕꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯅ ꯎꯃꯪꯗꯒꯤ ꯄꯨꯔꯛꯄꯅꯤ, ꯁꯅꯥ ꯃꯊꯤ ꯐꯥꯏꯕꯅꯤ, ꯁꯟꯕꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯍꯥꯟꯒꯤ ꯌꯦꯟꯕꯥꯗꯨꯅ ꯁꯣꯏꯔꯕꯁꯨ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏ ꯄꯥꯊꯧ. ꯌꯦꯡꯕꯤꯌꯨ, ꯁꯟꯕꯤꯁꯤꯅ ꯂꯝꯕꯤꯗ ꯃꯊꯤ ꯐꯥꯏꯔꯛꯄꯒꯤ ꯁꯅꯥꯅꯤ ꯅꯆꯥꯅ ꯄꯨꯖꯔꯛꯂꯤꯕꯁꯤ" ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯍꯅꯨꯕ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯁꯟꯕꯤꯅ ꯐꯥꯏꯕ ꯁꯅꯥꯒꯤ ꯃꯊꯤ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯍꯅꯨꯕ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯎꯃꯪꯗ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯍꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯛꯅꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯍꯅꯨꯕ ꯑꯗꯨꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟꯕꯤ ꯑꯗꯨ ꯃꯊꯤ ꯐꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯃꯊꯤ ꯐꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯨꯠ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ "ꯎꯃꯪꯗ ꯍꯦꯛꯇ ꯌꯥꯕ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯒꯅ ꯍꯦꯛꯇ ꯌꯥꯗꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯍꯩ ꯑꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯦ꯫ ꯄꯟꯊꯧ, ꯇꯟ 8 ꯈꯛꯇꯒ ꯍꯧꯕꯤꯌꯨ, ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯂꯛꯅꯒꯦ." ꯕꯨꯠ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯅ ꯍꯪꯂꯛꯏ, "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯌꯦꯟꯕꯥ ꯁꯟꯕꯤ ꯑꯗꯨꯒ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣꯅꯦ?" ꯕꯨꯠꯇꯨꯅ ꯈꯨꯝꯂꯛꯏ, "ꯎꯃꯪꯗ ꯂꯩꯕ ꯂꯩꯁꯥꯕꯤꯅꯤ, ꯃꯆꯤꯟ ꯃꯅꯥꯎ 8ꯃꯛ 8 ꯈꯛꯇ ꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯌꯦꯟꯕꯥ ꯑꯃꯗꯤ ꯁꯟꯕꯤ ꯑꯁꯤꯁꯦ ꯄꯤꯊꯣꯔꯛꯂꯨꯔꯒꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯍꯅꯨꯕ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯕꯨꯠ ꯑꯗꯨꯗ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯅꯨ. ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯑꯆꯝꯕꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯅꯠꯇꯦ, ꯍꯦꯂꯣꯏ 8 ꯍꯥꯏꯕꯗꯨꯅꯤ. ꯍꯟꯗꯛ ꯆꯠꯂꯨꯔꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ. ꯅꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ. ꯆꯠꯈꯤꯒꯅꯨ" ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯨꯠ ꯑꯗꯨꯅ ꯏꯊꯧ ꯊꯧꯁꯥꯗꯅ "ꯇꯜ 8 ꯑꯗꯨ ꯁꯦꯝꯕꯤꯌꯨ, ꯍꯦꯂꯣꯏ ꯑꯣꯏꯔꯕꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯁꯨ. ꯑꯗꯨꯗꯗꯤ ꯅꯆꯥ ꯑꯩꯕꯨ ꯀꯤꯈꯠꯄꯤꯒꯅꯨ. ꯅꯆꯥꯅ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ. ꯇꯜ 8 ꯑꯗꯨ ꯈꯛꯇꯗ ꯄꯟꯊꯧ ꯏꯕꯨꯡꯉꯣ ꯄꯤꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕꯅ ꯇꯜ 8 ꯑꯗꯨ ꯄꯤꯔꯒ ꯎꯃꯪ ꯌꯧꯅꯕ ꯂꯥꯛꯂꯦ꯫ ꯍꯦꯛ ꯌꯧꯕꯒ ꯍꯥꯟꯅꯒꯨꯝ 1 ꯆꯥꯁꯤꯔꯥ, 2 ꯆꯥꯁꯤꯔꯥ, 3 ꯆꯥꯁꯤꯔꯥ ꯅꯠꯇ꯭ꯔꯒ 8 ꯆꯥꯁꯤꯔꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯨꯗꯛꯇ ꯍꯦꯂꯣꯏ ꯂꯩꯁꯥꯕꯤ 8ꯇꯨ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯦꯞꯂꯔꯦ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯕꯨꯠꯅ ꯁꯥꯎꯅ, "ꯅꯈꯣꯏ ꯅꯕꯨꯛ ꯁꯦꯡꯗꯕ ꯂꯧꯅꯝꯕ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ. ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯦꯟ ꯑꯃꯁꯨꯡ ꯁꯟꯕꯤ ꯑꯗꯣ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ. ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯦꯟꯕꯥ ꯑꯁꯤꯒ ꯁꯟꯕꯤ ꯑꯁꯤꯒ ꯂꯧꯖꯍꯧꯔꯣ" ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯌꯦꯟꯕꯥ ꯑꯃꯁꯨꯡ ꯁꯟꯕꯤꯗꯨ ꯍꯦꯛ ꯎꯕꯒ ꯍꯦꯂꯣꯏ 8ꯇꯨꯅ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ, "ꯀꯔꯝꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯌꯦꯟꯕꯥ ꯑꯃꯗꯤ ꯁꯟꯕꯤ ꯑꯗꯨ ꯌꯨꯝ ꯇꯝꯅ ꯄꯨꯕꯒꯦ?" ꯍꯥꯏꯗꯨꯅ ꯕꯨꯠ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯅ ꯂꯝꯕꯤꯗ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯍꯦꯂꯣꯏ 8 ꯑꯗꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯄꯪꯕ ꯕꯨꯠ, ꯅꯪꯅ ꯄꯨꯈꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯟꯕ ꯌꯥꯕ ꯑꯃꯗꯤ ꯁꯟꯕꯤ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯧꯍꯧꯔꯒ ꯃꯥꯒꯤ ꯑꯆꯝꯕ ꯌꯦꯟꯕꯥ ꯑꯃꯁꯨꯡ ꯁꯟꯕꯤ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯄꯤꯔꯛꯂꯦ." ꯍꯦꯂꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯨ ꯍꯥꯠꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏꯁꯤꯡꯅ ꯕꯨꯠ ꯑꯗꯨꯕꯨ "ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯈꯥꯝꯂꯛꯏ꯫ "ꯍꯦ ꯁꯛꯍꯦꯟꯕ ꯕꯨꯠ, ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ. ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ 8 ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯎꯃꯪꯗꯒꯤ ꯍꯟꯈꯤꯗꯨꯅ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗ ꯊꯧꯔꯤ 1,000 ꯄꯤꯒꯦ, ꯂꯤꯆꯩ 1ꯒ ꯄꯤꯒꯦ. ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝꯗ ꯊꯧꯔꯤ ꯑꯁꯦ ꯌꯦꯛꯅꯕꯗ ꯂꯪꯁꯤꯜꯂꯨ. ꯈꯨꯗꯛꯇ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯈꯤꯒꯅꯤ.
ꯃꯇꯝꯗꯨꯗ ꯂꯤꯆꯩ ꯑꯁꯤꯅ ꯐꯨꯔꯒ ꯑꯁꯦꯡꯕ ꯌꯦꯟꯕꯥ ꯑꯗꯨꯒ ꯁꯟꯕꯤꯗꯨꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯈꯨꯗꯛꯇ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯕꯨꯠ ꯑꯗꯨꯅ ꯊꯧꯔꯤ ꯑꯃꯁꯨꯡ ꯂꯤꯆꯩ ꯑꯗꯨ ꯄꯨꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯕ ꯌꯥꯍꯟꯕ ꯑꯃꯁꯨꯡ ꯁꯟꯕꯤ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯨꯠ ꯑꯗꯨꯅꯗꯤ ꯅꯝꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯕ ꯁꯥꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯇꯔꯦꯠ ꯑꯗꯨ ꯕꯨꯠ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯇꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯕꯨꯠ ꯑꯗꯨꯅ ꯈꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯁꯤꯜꯂꯝꯃꯤ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯤꯁꯤꯡ ꯃꯃꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯤꯆꯩ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯍꯤꯡꯆꯥꯕ ꯇꯔꯦꯠ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯕ ꯑꯁꯦꯡꯕ ꯌꯦꯟꯕꯥ ꯑꯗꯨꯒ ꯁꯟꯕꯤꯗꯨꯒ ꯄꯤꯔꯒꯦ ꯍꯥꯏꯔꯝꯃꯤ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯐꯨꯕ ꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗꯤ ꯊꯣꯛꯄꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯌꯦꯟꯕꯥ ꯑꯃꯁꯨꯡ ꯁꯟꯕꯤ ꯄꯨꯔꯗꯨꯅ ꯍꯅꯨꯕ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯒ ꯍꯅꯨꯕ ꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯦꯂꯣꯏ ꯂꯩꯁꯥꯕꯤ ꯇꯔꯦꯠꯀꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯗꯨꯗꯤ ꯊꯧꯔꯤ ꯑꯗꯨ ꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ ꯋꯥꯅ ꯄꯥꯟꯈꯤꯌꯦ